Manipur के अपुंबगी saktam kannaba की amadi hanagi punsida hanjilaknaba Chief Minister N.Biren matam khara की oina pham thadoku haina socio political commentator Ch.Bijoy na phongdokre wafam asing asi rims complex ta leba mahaki yumda phongdokhiba pangthokhiba paumi sing ona ba mada phongdokhibani mahakna makata na hai lamdam asida hojik oriba fibam asi yamna lure lehoriba MLA singna tumina leisaliba si karigino amadi unified commando gi chairman kanana oiri haiba wahang hanglakhi Amaramda Maitai Kuki conflict asina Maitai Amadi Kuki Natana Naga Amasung Ate community the su blockade Tawa Amadi Mahi Masing Damada Chowna Gaiba Pide Hojik Manipur Miam Kuding Magna Sauba Madi Pen the Bagi Chang Yam na Wang Lady Madam Aduna Atuba Matamda Lenga Pari Basingna Chin the Kak Matau Tauba Natana Kutsu Yauna Atuba Matamda local from Toba Tabot Localu Nakalamarom da Lamdamasida Internet Amazon broadband things Zelabasu Atopa State Singda Lady Bamio Signa Tonga Sandopadi Adumak Ting Bangam Day Social media da Tagalakwa Adumak Tengnay Chief Minister na Tonga Sandokliba Mio Sing FIR Pale Hana Lautokrabasu FIR Kigada Matam Natre Loina na Hojik Tokli Birang si Hena Kudong Tiba Tok Changada Atuba Matam da Warusin Poru Haiki. Look, any what is Haragalotion by Hibazina Quari Azum Kutang. What is Hanabasida Ch.Bijoy na CM N.Biren labor Asina stumbling block amoy upon nowhere. What is Hanabaraga Lotion Bajina Quadi Pava Metani Alaman Akan Aisha Tabir Nomina Tang Utuparaga Hanaraga Inaitanaraga Wargan the Patha the Waration Porcotana Table. Marumaduna Manipuri upon the Saktangi Damak Amaso Mahusagi Shanti Lava Punsida hanjilaknaba Honorable CM N.Biren Singada matam kharadangi also resigned to Biro Manipur Shanti halaknaba ise I press ki sinop sing khurangda thamjari maitai kuki gi conflict asina Manipur du laiba phuruk mayam cookies vinataba maitai junataba naga sing amade atai community cha manana awaba nang pochai maman tangba thau phangdaba internet phangdaba awaba loina nang hojik sarkar paibiriba angam masingna wakal thadabiraga atubadu loishanaba tabiu mapandagi sipai myam pusalakpase masina irang namdabada mateng pangani habni makoina pambangam akhoyi hojik mayang asawba ama badi pendabagi temperature se yam sathina wang relief camp singdagi phongdorokpa wafam sing civil society organization thamlok ko wafam sing mayam si yengor kanda makoi attention phangna pangangang natti is kangeba temperature yang wang masigi temperature sina karigumba critical point ama yawra kanda pressure cooker na sagula aga may yangsel nito leptraba amasung magi safety valve to melaga thamadi bomb dagi hena sathina pokhai je kobi ganobo adaga hojik se luruba tanjasida Manipur gi unified command gi chairman je mamang dadi CM no veramani honorable CM na hojik kanana wari